chada marifu mateng pangduna lakli haina Union Minister of State for Social Justice and Empowerment Ramdas Atwali na phongdokre. Atomic Energy Regulatory Board Mumbai ki scientific team RIMS Hospital da inspection chathakibaga loinana niyam kaina chalainamba X-ray machine sizinaba thingbaga loinana atopa khulai tarasu thinglagani haina warning tawam lei. Amade Bharat Sarkar amadi NASHN IM ani gi marakta chathariba santi gi wari asigi matangda IM gi luchingba muibana phongdokleba wafam asina state asida sokdaba karisu leite haina Chief Minister and Birena phongdokre. Krumzari Times of Manipur ki Manipuri pau miyeng tabiriba myam phumakpu ASHAPRIYA na taramnok chare ngasigi maru we pau sing machakai na pizare Manipur ki chawkhat thorang yauna hiram kayada center na chada marifu mating piduna lakli haina Union Minister of State for Social Justice and Empowerment Ramdas Atwali na phongdokre wafam asi ngasi nungthil secretariat ki conference hall da pangthokpa paumi singa unaba amada Union Minister Ramdas Atwali na haikibane mahak na haiki India government na North East state singbu chawkhat hanaba akhanaba meeting thamli state asigi chawkhat thorang ayamba center de gi chada marifu thada duna lakle ngasi sel thumgi hiramda state asina thengnariba khudong chadaba sing asi athubada kokhanduna matik chaba state ama ohena bahona gani haiki. The reservation is now applicable to the SC, ST and OBC, but the reservation was not for the poor peoples in the high caste community, and therefore our government has taken the decision to give the 10% reservation for the high caste community, because those communities are not included in SC, ST and OBC. That community is also applicable to take the reservation in education and in government services, and in this 10%, they may be from Hindu community, they may be from Muslim community, they may be from Christian community, they may be from Jain community, but whose income is under 8 lakh rupees per year, that family is also getting the benefit of this 10% reservation. 3 times I raised this issue in the NDA meeting in front of Honorable Prime Minister Narendra Modi ji, and Narendra Modi has taken the decision to give the 10% reservation to high caste people. Pakistan loksinduna leriba India ki mafam sing Pakistan na India government sinaduna marup mapang oibagi mari thamnaba honadrabadi loksinduna thamliba lam sing asi pithoktaba tarbadi lam sing asibu India na loksinaba honagani Maduda tholakpa thokaning da bathodo kaya thorakpa yai hainasu Pakistan government ta cheksinwa thamki as for the friendship, but before that I appeal to the Imran Khan that Imran Khan will come forward and give the POK, hand over the POK to India, and Imran Khan will develop the Pakistan also to support the India. And if Imran Khan will not give the POK, then in the future, definitely the government of India, the army of India, they will go in the POK and they will capture the POK, and this is also our next stand. Union Minister of State for Social Justice and Empowerment Ramdas Atwali numit nini ki khongchata ngasi nungthil pung 2:30 taba matamda Imphal da thunglakibani Magna Imphal da thunglakibaga loinana Kaisampat ahibam laikai nauna hangdokpa Republican Party of India a Manipur State Committee office haunabi matungina sangaki Tungda Mahapur Republican Party of India Manipur State Committee na sinduna harautayamna okpagi tharamda sarukyaki Bharat Sarkar amadi NASHN IM ani gi marakta chathariba Naga Santi wari saugatpaga loinana athuba matamgi manungda warisin purakna bataksiladuna ngasi New Delhi da Naga miyam na rally chatkhre Naga Students Union amadi Naga Student Federation asinduna chathagiba rally adu ngasi nungthil pung 2 rom tarakpada
न्यू दिल्ली की मंडी हाउस की हौरगा जंतर मंतर लंगथुमफम ओइदुना मियाम गी ओइबा मिफम अमसु पांगथोखि। The peace process will not be delayed any further due to agendas beyond our comprehension. We the Naga youths, we long for a peaceful future, a future without war and conflict. We long to live in peace and to be at par with the rest of the world. The government of India to respect the collective aspirations of the Naga people and refrain from toying with our emotions. Given the unique history of the Nagas, the Naga youths and the students strongly urge the government of India to not compare or subject खोंगचरदुदा सरुयाकिबा NSF की प्रेसिडेंट निनोथो ओवोमोना ngalingay matamdagi maromdom ningkha tamna leijaraklaba Nagaland state ne British na palingay matamdagi hauna Nagaland gi lamda kanagumba political party BJP natraga Congress party amatagi shasan chatnaba yaroi haibasi matamaduda United Nation da thamkibaga loinana yana cherol fawba leirakle Nagaland gi naha singna ngasidi Naga Peace Accord asi mapungfana chatnabagi mikup adu khawrang na ngairibani Naga Singh unique history leizari basi na thaiduna Naga Singh hakpu India government na khangau nage khak khanbi ganu haibwa fum kya fumdokhi Naga ho gilochingba ino ilu ndangna India government na chahi khudingi matam thaduna waroi sin puraktana leiriba si Naga Singh oinadi yamna laibak thibani Karigumba Naga Singh ningkha tamba amadi hak singbu taraina lobi bathoklabadi India government amadi Naga furup anigi marakta Thoka ningdaba kaya tholak pa yai haiba yauna wafam kaya fungdokhi Mafam asi Delhi ki jantar mantar dani ngasi Naga Student Federation amasung Naga Student Union Delhi na pun laga makhoi ki demand peaceful protest ama asi Delhi ki jantar mantar da silly makhoi mainly slogan sin da hai basi honor framework agreement we want solution we don't want war na chimba mayam yar ga around 1000 students and different mayam ma gather taraga si jantar mantar da protest ki matam Nakalamaromda Naga Peace Accord yoriba wafamasi mangjaunana khana nahonaba lakliba October gi tang amada Imphal East Palace compound leiba lamyanba sanglenda one day political party alert meeting on the possible statement of Naga Peace Accord haiba hiramda political party sing yauna mifamuma pangthoklagani haina United Committee Manipur gi IPR gi secretary BM Yaima Sahana tharakpa cherolman haire numida seda Manipur da leiba political party sing mihut sing sungsoi soidana Isa gi ithaudang ni khanbiduna sarukya biu haiba yauna cherol aduna makhatari Lamdamasigi amatangairaba Central Hospital oiriba RIMS Hospital da Atomic Energy Radiation Protection Rule lisingani taramani gi makhada lisingani mari gi makhada hospital asigi X-ray equipment sing sizinabada Chana Kanglon ilamdabadagi Atomic Energy Regulatory Board AERB Mumbai gi scientific team amana ngasi X-ray gi khulai ama seal tawrabaga loinana Tha amagi matam thaduna khulai tara amana sil tawnabagi akanba warning pikre Atomic Energy Regulatory Board Mumbai gi scientific officer oiriba Pradeep Kumar na phongdorakpada Atomic Energy Regulatory Board Mumbai team na North East leiba private amasung government hospital singda Energy Radiation Protection Rule lising ani mari gi makhada X-ray gi equipment sing amade staff sing gi dosimeter matam chana renew tawramdaba X-ray diagnostic ki license pairam dabana chingba Chana Kanglon gi wangmada seasonary bra haina special regulatory inspection chatharakpagi matungina ngarangdagi Manipur da leiba hospital sing inspection chatharakpada Langol View City Hospital Imphal Hospital da Chana Kanglon sing follow toramdabadagi seal tawraba matungda ngasi RIMS Hospital da inspection asi chathakibani haiki Yesterday we have visited 3 private centers. There we also found discrepancies. There we have also given warning to 2 institutes. And 1 institute was complied with our requirement. Today in Imphal we have visited RIMS and we found certain discrepancy and you have seen our action. So this is our details why we are doing so. So this is from our board. So you can refer to this and the details for RIMS is like this. Today we have sealed 1 equipment and 10 equipment we put on warning for seal so that they can comply with within a month. That we have put a public notice. And
2 warning for sale in private hospital. So till today, we have visited 4 private hospitals and 1 government hospital things. And this is all about, you can refer with. Nakalamarumda Hospital asige Medical Superintendent Oiriba CH Arun Hai Hospital asida Radio Diagnostic Head of Department amasung seasonary staff singna tangai fadana lawgudaba thodang dosimeter renew tawgudaba na chingba sing amadi thong pandabadagi x-ray machine asisu sil tawrambani masimak magi mari leinabada fam pairiba miyoi singna paikhatkadaba thabak sing paikhatabagini Medical Superintendent amoina mahakna tawfam thokpa thodangdi ngasi fawba lawraga lakle Thamagi matam piram libasigi manungda license amasung dosimeter beds suksoi soidana renew tawgani haiki Within 1 month license to logo do hai bamaga akoi sida base ama theli election ngam su adagi base to renew to do wa hai nai masida tawdraga di tham mu ke mu tawdraga di makoi na sil to gudri number ya hai dwine ko adana thamagi matam sida namngani me khan may take about 10 days masida ge dum ek to head of the department of radio diagnosis na to ko to thadu ne makoi na to ne Sil nariba midu na tawo dong Sil torme maram tudi ke noni. Jadi kado, mesin leba kado. Ado net door pan dong ne ma palam da bagi ne hamida. Ado pana bida muta purchase section daki angam bai ba muga engineering sale daki e jo chana muga mabani ki thamne. Bharat Sarkar amadi NSN IM ani gi marakta chathariba santi gi wari asigi matangda IM gi luchingba muivana fongdorokliba wafam asina State asida sokadaba karisu laiti haina Chief Minister and Biren Fongdokre. Wafam asing asi CM Darbar Hall da pangthokpa miyam gi numit amadi Hill Leaders Day gi thoram da fongdokibani. Chief Minister na makha taraduna Green Manipur Mission mai paknaba tongan mafam singda u pambi kaya thabagi thabak chathari. Chingi mafam kaya da thariba popi pambi sing yanthalaga uhai panba pambi sing thana ba thorang tawri. Mafam kaya da paktak nana u chara sing thana ba thorang tawri. Kaubrugi Range ki saruk sing paktak nana Uchara Singh Thana Bathorang Laukalagani Haiki. Miamgi numit ka mari laina na pigi badi miamgi numit singa siga nirak uyen ba hujani rangari nahan mo 1400 sapling ama yenthoe namo ki miamgi numit ngasi su around thousands ki maya ni yelise do ngasi ki laiba gam phabana is miamgi isanu pc khogi Valentina the Green Manipur Mission ke ambassador when officially have a vision PC mai ma pa go na lai ma ai ga tang unage haidana hai kan basil lo san ne to ko gi ke no na marup sina mana pur ga lai aduna ai khoi masi ki ji khoi pak sana sa thari forest ki huji khoi Kobru range u pak sana thagani adagi ngarang su khoi Chochanpur area da DG masa tharga khoi adu da moi civil societies mayam ga poppy plantation se yanthal laga alternative ama pira kanda tree plantation tawna na bi deforestation tawra kanda tawriba mayam se madu tawna na bi ngarang meeting to khotpa hore Ngasi pangthokpa miyamgi numit amade Hill Leaders Day gi thawramaduda Green Manipur Mission gi ambassador Valentina Susarukya ke chingamadi tamdagi lakpa miyoi kya gi waka Chief Minister na tabaga loinana mari leinaba department gi official kyana thabak don thokna bahona ke Chief Minister ga unaba lakiba singda Green Mission Manipur gi ambassador Valentina ilangbamna uchara singyen thoke hakchang gi fibam da asoiba leiriba singda su wheelchair yen thoke Nonedagi lakiba imung amagi na sutadaba loan sutoktaba angang mari busu mari leinaba singda mahi masing tamnaba amadi hostel da leihanaba mari leinaba singda yathang piki loinana disability gi makhada khudong chaba sing pinaba khangan ki loinana mateng oina lupa lising tarasu mateng oina piki Miyamgi numita Chief Minister unaduna mimanadraba machanupa amagi wheelchair fanglaba Wangjing lamdingdagi miyoy amada machagidamak Chief Minister na pot pibiba amadi thagi senfam fangan biba sigidamak yamna nungaijay haiki khangde kari haina haide ngasi kainona pusan biraktana
कोई साना पुसनबिरक्तना ngasiदा lay khole na mana hairaga ngasi pusanbirakpane ba khut ngai khangde ba dan musa kainga Paugi Marthana Teme break Malaksari. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at rupees 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. Break Matuna Mataram Nokchere, Makata Pau Pizari. Lamdamasida Fangjaba Maitai Cheng Asigi, Taba Madi Potok Hantarapana, Cheng Asigi Mamal Tangbo Igani. Olak Pachahi Singda local Chengi Potok Marankaina Lehana Bahonaragani Haina, Manipuri Chief Minister and Biren Fondo Kray. Wafamasing Asi Pandit Dil Dayal Upadhyagi, Chamaga Hum Suba Mapokumon Torango Mani Lena. Quairaman Kaitil the Ladiba, Vaigya Chandra Maharaja Samu Fabagi Mitam, Seng Dok Chamtopagi Toramda, Paumi Singhangba, Wahangi Paukum Pira than Haikivane. Mag Namaka Taraduna. Handak Agriculture Department Krishi Karman Award listing ani taramapan fanglak libasi lamdamasida laiba laumi singi hona jamani hairaduna handak ikang thokpana maram oiraga rabi crop sing thana ba lengangna lupa crore taru ke senfam thada kiba leire adubo hauzik nong khara laklabanina lausing asi khara makhai lokpa yaragani haina khale ngasi paliba lenga gasina lakpadagi award kaya fanglak libasi lairiba loisang sing asida matam chana yengsin bagini Afaba mating laiba khunayama ohenge hairabadi thabak tawbu matamda matam chana yengsinbagi tangai fadaba lei haiki Nakalamaromda government college ki oja singna makhoigi pegi matangda changsiliba khongjang asigi matangda palladuna government college ki oja singe talabasi grand commission gi makhada pibane masigi matangda mari leinaba official singa unaduna waroisin puraknaba lengak na honari haiki Drought Hogosu, Ekoi Nahan, Ekoi Haiba, the miner, Ekoi 6 crore already Ekoi Hadokre, Kogi Ravi Kropski, Anuba, says Senya, Hoga Dragadi, Kari Gehut Hagadra, Natragana, Kari Makamaka Hagaki, have the Kulpak or Tarukuma Hadokre. My taste young Apabajik Yam Tana Driver, Yam Longna Driver. I don't know Madugi, Maramduna. Production wala paduna tangbo igani abusiki akogi local varieties juma man handa naba production khare hen kana handak chahi dei di koi kana honani college gi di moigi grand commission gi aduguma norm samalai banina madu ai moigi miga su unanaba ai scenery aduga kramaitor ga solution to boy age hebadu yenga ga ba ai wari sagani Thoramadu Mari Lena, Chief Minister Nahai. Pandit Dil Dayal Upadhyagi Chamaga Hum Suba Mapokumon Mari Lena, Athoba Singi Kubam, Sis Sing Bane. Haurokliba Mirolna, Ekoya Thoba, Ipaipu Singi Katopagi, Haling Draba Tona Dubo, Masak Tak Namagidamag, Athoba Singi Kubam, Sengdok Chamtopagalena, Haikat Leka Tambane. Party Sigi MLA Minister Madi MP Singna, Manamana Ladiba, Mafamadu the Laiba, Athoba Singi Kubamda, Sis Sengbama de Haikat Leka Tamduna, Athoba Singi Mafamda, Ikai Kumnabut Kani Haiki. MP Laibiri Mayam Punama Magi area the Luna Tambagaloina, Yam history with a Portaman Handaki Matang Sida Kogi Ipai pushing Adugumba Sunguma National Shibo Sam the Nabahonabada, Kanana Bohonabada, Hawaii Katkiva, Adugumba, Masak Nairba, Atoba, Tobisingi, Mapamda, Kogi, Ladiba, countries the Ladiba, leaders in now Sadanjali Katpa. Makoi statue sing murti sing sengkokpa lai katpa lai hupi badum mona sing bakra taununa maram di ekhoi ngasi gi miron sida mamangi adugum kathokra bai pai pusingi ningsing wari kathokba gi adugum gun sing adu ningsing nabani aduna isu ngasi ekhoi adugum Maharaj Bhaiga Chandra Manipur gi Puari da hadok nabai adan leira adugum ining tho Magi Mafamda Ekoi Karikata Mayam Punamakaloina Naikoi Lai Kachaba Shankokaba Laksabani the Magi Mapong Mr. Manipuri Miam da I Paumigi Silino Mayam Kutanga I Yapa Pongel Pijeri Silongi Lightum Kra Red Land Laiba Manipur House Watch Barigi Housikori Bafiba Masi Yang Silunaba Mari Lenaba official Gitima Mataragani Haina Chief Minister and Birena Fondo Cray Wafamasing as CM Darbar hold the Pangtopa Miam Ginumit Amadi Hill Leaders Degi Torong Mani Lena Paumi Singuna Bama the Fondo Kibane
Chief Minister and Birena Makataraduna, Silongi Laitam Kraret Lenda Laiba, Manipur House Asigi Fibam, Amade, Lamge Saruk Singh Asige Sing Bama Kangnaba, Sarkar Asina, Akan Matabak Lokatli. Meghalayagi Chief Minister Conrad Sangmaga Supau Paunari, State Asigi Revenue Department Tigi, Asing Bama Kangan Kiba Lakre. Loina Namafo Maduda State Ki Plan Digi Matamga Chunaba House Amasana Basu Honari, Taubatabu, Hana Lairamba Lamgi Saruk Adugi, Chap Chaba Kaya Lady Haiba, Hana Kangduk Nabo Honari. Paumi Singna Hangba Wahangi Paukumda, Mafamadu the Lariba, caretaker Adugi Laifam, Amade, Oiriba Fiba Madu, Asing Bakangnaba, Atuba the Tim Mama Taragani, Asing Mama Kangnaba Matunda, Rasbari Adu, Matamga Chunaba Mada, Ohana Bahonaragani Haki. Shilongisi, Aiga Taunaraisi, Ha Ahum Mari Gumbasure. See Emakatang Shilongi Revenue Department, the Gay. See Emakatang Tokodaba. CM Kaltan Tokadabsi, Cornard, Honorable Chief Minister Mahun the Soina phone Toroga Haikare, Manasu, meet Habiro, Haidana, other lady supervisor Haidare, Madudai the Aina, Shiki had was Siasang Mayamsi, Claire Toroduga. Encroachment Karlina Haidar, encroachment Karlina, but Domadu Claire Toxian. Aduna Aina, Jixi. Sagat pagi tu di state ki budget tagi tum sagat pe yani state ki budget tagi sagat na ba khoe madu ki plan lai ta woda bo siki lamgi jong ta clear to gena ta une tu na thu woda ai ngasi je ngasi October September ki ngasi 25 so within October sida da hai ba se chang mayam to clear to thoga ai hanagi ko gi mayam thungbam Sabham Lepum Dorombodo, Uzi Habi Gibodo, Maduma Hanjanabai, I'm to Honani. Aigi community Kanana Bohonabada, Pukchel P. Haina Kanbigi Matota de Haina, Minister Karam Sham from the Crave. Wafama Sing as Lamyan Basanglenda, RK Films and Nokfade Cultural Foundation, Kurai Taudam Lakaina Sinduna. Pangtokiba Nokfadegi Kunmanga Suba Anniversary Silver Jubilee Gitaramda, Chief Guest Oikiba, Minister Karam Sham from the Kibane. Minister Karam Sham Namaka Taraduna, Taseng Namak, Fagi Haibasi, Pitorapa Gunama Yaudavadi, Mino Kanbangam Loi. Miambu Nohan Batanatana, Masabu Sunuk Pangamba, Adubu Atoiba Fagini Haina Lawe. Samasa Siba Chumba Lambida, Puranga Mohanabada, Achumbabu Fagi Wena Utuna, Wakalo Sing Piriba, Awang Bataki Kala Makalamani Haiki. Aduna, Haidiba art say, the arrival art Amanati, Aduna, Aquiluina Kangi. Pagi na miyoy bagi nohan bana miyoy bagi tension handahali adagi akoi pungning santi lehen batana tana akoi masel ge marakta amaga maga nungsinahan ba adugi mathakta akoi asaw wase phada bangamba koi ranti tawuni na matam jo pada tension lai kai moda sawning ba koi na pami ba potu thung ta ba kan da sawning ba koning ba taw ba kan da isai than ga nothok jaragadi Adum bagi sawning bagi wakalon da bauda akoi da adi hanma Arun Thangzam Amadi Samurai Lapam Namba Sarmana Guest of Honor Amadi President Rene Sarugaki Bataramanduda Laikidraba Nokfadegi Lamyanba Lila Roy Singhi Mafamda Minute Ani Tumina Leptuna Awabu Fungdoki Nokfadegi artist singna comedy mimicry yauna Makoi Makoi gi Haitoi Sing Toiba Sing Utki Amadi artist singda RK Films and Nokfadegi Cultural Foundation gi Maikai dige Momento Kudol Tamduna Puning Thawatki Miyam gi mihut oiba haiba sidi miyam adubu amata oina chap manana mityeng da yengba aduni haina Manipur lenga ki education labor amasung employment ge minister Thokchom Radishan phondokre wafam asing ase hairok part 2 kaithel gi mipun sangda pangthopa PMUY gi makhada beneficiary singda ujwala gas yenthokpa gi thoramda chief guest oina sarukya aduna minister Radishan da haikibane Hairo Kendra gi polling station ahum haibadi 33 by 32, 33 by 33 amasung 33 by 39 gi polling committee na sinduna beneficiary chahum yankai henbada PMUY gi gas yenthokpa gi thoramaduda minister Radisham na makha taraduna Mikhal matamda tongan bu party da mirep oirabasu Mikhal mai paktuna miyam gi mihut oiraba matamda de Kendra du gi mipum khudingmak yai fathorang sing paikhatpa amadi khunai adu Chikna Laina Bahona Bada Chaka Tarangi Tabak Sing Paikat Pahibasi, Miam Gimihut Amagi Tangai for the Bamatone. Aigi Migi Naina Tabak Tarabadi, Sembi Bamapuna Suyaroi. Katokpa Haiba Sidagi Hen Bata Yamalati.
मिखलदा माना पामजब मीदा बोट पीबदा अकाइब करिसु लेते मियाम गे मिहुत हाइबदु ओइरबा मतमददी मिखलदा बोट पीखिबा नत्रगा पीखिदबा मियोय हाइना तोंगान खाइदोकलगा याइफा थौरांग पाइखटकदबा नते मागी केंद्र गी मियाम अदु चप मानना अमता ओइबा मियेंगना येंगलगा थबक तौगदबनी हाइखी चीफ मिनिस्टर की इंस्ट्रक्शन मखादा जेनिम्स लेरिबा न्यूरो सर्जरी की डॉक्टर सिंगना लाइरबगी पनखै मखादा लेबा अनाबा सिंगी दमक्ता खुसु खुलाई की अवाटपा कया लेरकसु जेनिम्स ता अचौबा ऑपरेशन कया तौरे अमदी CMHT अमदी PMJAY की कार्ड असि लाइरबगी पनखै मखादा लेबा मियोय सिंगी दमक्तदे इसोरना पीबा खुदोलने वाफम असि ngasi जेनिम्स ता पांगथोकिबा पाउमी सिगौनबा मदा जेनिम्स की MS डॉक्टर जितेंद्र ना हाइकिबने महाकना मखा तारदुना ममांग थागी तांग तरेता लिलोंग नोंगैदगे चाही हुमफुतरा तरुक सुरबी इमा अमा एमिट तौरखी माकी लैना असि इंट्राड्यूरल एक्स्ट्रा मेडुलरी लेशन मेलिग्नोमा हाइबा लैना असि नाबगा लोइनना किडनी अनिमक्सु असोइबा लेरंबदगी डॉक्टर सिंगना पुंग तरेट निपान चंगना था सिगी मापंदा माइ पाकना ऑपरेशन तौख्रे जेनिम्स ता न्यूरो सर्जरी वार्ड अथुबा मतमदा लेरगने चीफ मिनिस्टर की पाउताक मखादा मियामगी दमक्ता न्यूरो सर्जरी की ऑपरेशन की खुलाई यावादा पखरा लेरबसु पांगथोकलगने हाइकी CMHT लाकपदगी असिगुमलबा BPL यामना अखोइगी हाइबदी ngasi नोमगी चरा तानबदा वारबा लाइरबगी पंखै वांगमदा मखादा लेबा कांगबुसे मसिगिदी ईश्वरना पीबा अदुगुम्बा अखोइगी बोर हाइबदु ओइरे मियामगी दमक्ता जेनिम्स अमदी न्यूरो सर्जरी की टीम लोइना सिगी ऑपरेशन सी तौखिबा डॉक्टर अमित अदुगा अतई डॉक्टर सिंह मैम सिना मियाम की सेवा तौ हेना तौरखिगनी हाइबसी याकी थाजबनी ngasi numidang wairam pung 5 minute yankhairom taba matamda khurai sajor lekai da leiba loyalam micro finance amadi unique day care center gi thongal da sakhangdaba singna hana thorang tawduna thamlamba oigani haina thajaba IED mapukai kre IED pokai baduda yot ki gate ki saruk akai atoi thokki baga loinana kit center gi thong phaglang na chingba singda kai utoi thokki laibak phabadagi miyo amata sokapan yaukide खुदक्ता इम्फाल ईस्ट डिस्ट्रिक्ट पुलिस के कांगबू लाक्तुना यंगसिनबगा लोइनना थिजिन होंजिनबगी थबक चथखिबगा लोइनना थौदोगदुगी लंगला लंजिन पुथोकनबगीदमक पुलिसना केस अमा लखतुना थिजिनबा होख्रे थौदोक थोकफमदगी फंगबा पाव अमना थौदोक थोकलिबा युम अदु मोइरांग कंपू साजेप्तगी मोइरांगथेम ब्रजमनीगी असानबा युमने लोइनना किड्स सेंटर असिना ब्रजमनीगी मनाउ निपा मोइरांगथेम जितेना चलाइबने कनाना करी मरमगीदमक IED अदु पोखाइ हलमलिबनो हाइबा खंगबा ngamdri नाकलमरोमदा ngasi nungthil pung 2 makhairom tarakpa duwaida mori amadi Myanmar ga naknana leiriba Sunrise Ground da TNT explosive oiba bom ama mori da leiriba nifuhumdoi suba Assam Rifles na thengnarakpani hairiba IED bom adu Myanmar rom gi Chinese na saba water pump manungda fit tawrambani hairiba explosive asi sakhangdaba miyoi anina Myanmar dagi Kenbo White amada Myanmar rom dagi thauraga lakpada AR personnel sing ubadagi thamlambani hairi khudakta Assam Rifles ki kangbuna मखोय अनिंदु तानाबदा म्यांमार रोम द चेंसिन खिबना फाबंगम हौद्रे एक्सप्लोसिव असि आसाम राइफल्स की स्निफर डॉग ना एक्सप्लोसिव नि हाइबा डिटेक्ट तौरब मतों ngasi numidang टेक्नोपॉल द लैबा 32 सुबा आसाम राइफल्स की बॉम्ब एक्सपर्ट टीम लाक्तुना हाइबा एक्सप्लोसिव असि TNT एक्सप्लोसिव नि हाइबा कंफर्म होइखि तुंगदा मोरी द लैबा कमांडो की ASP M अमितना लुचिंगबा टीम अमा लाक्तुना यंगसिंखे मखाताना मफम अदुदा मियोय अमता चंगहंदना सनराइज ग्राउंड मपादा आसाम राइफल्स की पर्सनल यावना कोर्डोन तौदुना थमलगा लौथोकी हयेंग अयुक हारिबा बोम अदु अतोप मफम अमदा डिस्पोज तौनबगिदमक AR ना लौखतख्रे ngasi malem pumbada World Heart Day 2018 palan pangthoknabagum Imphal West Sagolban Moirang Lerak Machinda leiba Imphal Heart Institute IHI na senduna My Heart Your Heart haiba thimda Imphal East ki Superintendent of Police ki office ta CPR workshop ama pangthokre workshop atuda saruk yakiba MD DMMs ki Chief Cardiologist Dr. Jalen Singh na Police personnel singasi mikup khudingi praja singi yaifanaba ayuk nungdil numidang khaidana chen chongduna seba tawriba se masama u fana thamdrabadi khak ngamloi workshop asi mapung oina police personnel singna thamoigi leina dagi karamna ngakthokani karamna joton tawgani haiba hiramda mapung oiribani haiba wafam kaya phongdokladuna maru oiba pauta kaya masu police personnel singda phongdokki
इसिंगी मसागी यावजर मिनरल खुदमैना हार्ड वाटर का ले को हार्ड वाटर से मोदी मिनरल की सांग है अनि इसिंग मफम मफम मतुंग इसिंग दा कोई पोटासियम न पोट के याव ना पोटासियम खरा वांग याव को इसिंग मसागी कोई मांगी फम मफम याय है अनि अदुंबा इसिंग सिंगसे कोई ब्लड प्रेशर गुमदा मकोई से खम के कानाब्रा हाइना सिमजन म्यान खने को इसिंगसिगा हार्ट की लेबा अटैक हार्ट अटैक की फिल्मसिगा मिलियन अदुगा इसिंग एपिसोड फाइजर क्लाइन सोइदबा इसिदि सोइदबा न्यूट्रल इसिंग सिगा तदोबस Manipur University Students Union Musuna Sinduna Numitni Chataba Inter College Literary Meet ke ngasi aroiba numita patriotism amasung nationalism da yumfam oiba isai sangdamnabagi tharamma pangthokre isai changdamnabagi tharamadu da college kayadagi mahairoi 13 ne sarukya ki pauge marthana teme break among loksari nupi ekhoi gidi खोंथांग खुदिंग सेक्सिनिंगाई ngakdani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi khoi jingna ningai oidre अखोगी दमक ब्राइट इंटरप्राइजेस की निंगो खुदोल ब्रेक की मतुंग दा मखदा पाउ पिजरे कक्चिंग म्युनिसिपल काउंसिल न सेंदना स्वच्छता ही सेवा प्रोग्राम की मखदा सिंगल यूज प्लास्टिक सिजनब तोक्लसी थिंगलसी हाइवे रैली अमग लोइनना मास कैंपेन अमंग असे कक्चिंग दे चटख्रे कक्चिंग म्युनिसिपल काउंसिल ऑफिस कॉम्प्लेक्स ता मयाम पुंदना अमतोइना आई इसामक लूबा नानबगिदमक मतम चुपदा मिटना सिंगना लेगनी अमसुंग अदुगिदमक मतम काइथोकनी चाही खुदिंगी पुंग चामा हाइबदी चयोल अमदा पुंग अनि लू नानबगी थबक सुदुना लेगनी हाइबना चिंबा वाफम कया वासक लौमी नरबा मतुंग काउंसिल असigi ऑफिस कॉम्प्लेक्स तगी लमथाकिबा रैली अदु कक्चिंग डीसी रोड फाउना चटलगा कक्चिंग कैथेल फाउदुना चलगा युंबी मचा हाई स्कूल दा लंगथुम फमोइखी कक्चिंग म्युनिसिपल काउंसिल के चेयरपर्सन नावरेम संजीत कुमार वाइस चेयरपर्सन केत्रमयुम झलजेट अमसोंग काउंसिलर सिंह लोइनना तोंगान तोंगानबा स्कूल सिंह महिरोई सिंह अमदी देलम के सेल्फ हेल्प ग्रुप सिंह नुपी मेंबर सिंह सरुक याखिबा ngasi ge rally aduda miyamna plastic ke amot akai mafam chana thamsi ekhoi ge kaching bu plastic ke amot akai leitaba tawno helase afaba plastic ke khau season argum se plastic mai thaba toklase plastic na ekhoi ge koi bege fibam sokal lagum se प्लास्टिक का अतई अमोट अकाई सिंगा खाइदोक्लसे तुरेल अमदी इरम नलादा प्लास्टिक थादरगुम सी हाइना खोलाउ सिंग सुलाउकी ngasi gi rally edu kamari lenna kaching municipal council ge executive engineer naurem ramachandran phongdorakpada ministry of housing and urban affairs ki guideline matungina ngasi gi rally asi chatpani haiba yauna wafam kya phongdoki तासिगी कुलुमदोइदगी हौदुना चथरकवा जननेता इरावत मेमोरियल ट्रस्ट जिरीबाम की लाइफ टाइम प्रेसिडेंट डॉक्टर चांदम कमल सिंह न लुचिंगदुना जिरीबाम की स्कूल सिंगदा जननेता हिजम इरावत थाबुम गमरी लेनना इरावत की मतंगदा महिरोई सिंगदा जननेता हिजम इरावत कनानो महाकना मियाम की याइफनबा करी तौरमी हाइबना चिंगबा खंगनबगी थौरम ngasi लोइसिनख्रे थौरम असि जिमेट की लाइफ टाइम प्रेसिडेंट डॉक्टर चांदम कमल सिंह न रिसोर्स पर्सन अमोइना महिरोई सिंगदा वांगांकी मतुंगदा महिरोई सिंगदा लमयानबा हिजम इराबोट की मरमदा वहंग हंगदुना महिरोई सिंगा इंटरेक्शन सु तौनके अमदे महिरोई सिंगदा थुमहाउ सिंग सु यंथोकी चामगा होम सुबह पंडित दिन दयाल उपाध्याय की मपोक नुमित कमरी लेनेना कांचीपुर लेबा बीजेपी मणिपुर प्रदेश के ऑफिस ता पालन थौरम पांगथोपगा लोइनेना लमतु सिट सेंख्रे बीजेपी मणिपुर प्रदेश की लुचिंग कयाना सरुक याखिबा लमतु सेंगबदुदा पंडित दिल दयाल की मफम दसु इकाई खुमना बोटके पालन थौरमदुगी मतंगदा बीजेपी मणिपुर प्रदेश की जनरल सेक्रेटरी एंड निम्बस ना हाइकिबदा पंडित दिल दयाल की मपुक नुमित का मरिलेना स्टेट की ओइना स्टेट अदुगी लुचिंग सिंग अदुगी मफमदा इकाई खुमना बोटपनि हाइकी महाकी इंटीग्रल ह्यूमनिज्म हाइबा बेसिक फिलोसॉफी सिदा सत्तना ngasi मी करोड़ साम कुंथ्रा हेन लेबा भारत वर्ष सिबु अखोगी लुसिंगिबा भारत की प्रधानमंत्री ना
ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯟꯇꯣꯗꯤꯌꯥꯒꯤ ꯊꯥꯛꯇ ꯂꯩꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯒꯤ ꯍꯧꯔꯛꯑꯒ ꯃꯊꯛꯇ ꯂꯩꯕ ꯐꯥꯎꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯕꯛꯁꯤ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯚꯥꯔꯠꯁꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯂꯝꯖꯦꯟꯗ ꯑꯩꯈꯣꯏ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯦꯟꯕ ꯉꯝꯃꯛꯏ नाकलमरोमदा बीजेपी मणिपुर प्रदेश की प्रेसिडेंट सोइरबा राज्य सभा की एमपी खेत्रमयुम भवानंदन लुचिंगदुना दीन दयाल उपाध्याय की चामगा हुम सुबा मपोकुमन थौरंग मली लेना एमजी एवेन्यू द लेबा महात्मा गांधी की मितम सेंगदोक चामथोकपग लोइना अकोइबा मफम सिंह सिसेंख्रे थौरमदुदा पार्टी असिगी थौमी क्याना सरक्याखी आइबा कनोदुरी दुरा खई लोइनमक सेमा ngaktina खई पार्टी से अदना मागी मरुइबा थोकदांग अमा लौबिरमदना ngana ngasi bokte integral humanism hokdokpiramdagi पार्टी ngasi bok chathariबसे मागी इंटीग्रल ह्यूमनिज्म प्रिंसिपल तो ngaktene कोइना ngasi bok तोगे पार्टी सिना सियौना अखोइ यौबंग ngमैबा पृथ्वी द सक्तापंग ngमैबसे लैरिबा अखोइगी नेशनल की लीडर सिंग सिगी मूर्ति मयाम सि लोइनमक चामथो हाइबगी इंस्ट्रक्शन अमा लैबा अदुगी मखादा कोइना अदुगा अकोइबदा लैरिबा अमोर काय मयाम सि सेंगदो हाइबगी इंस्ट्रक्शन अमा लैबा अदुगी मखादने कोइना ngasi महात्मा गांधी की मूर्ति से कोइना चामथोकचरिबसे प्रधानमंत्री उज्ज्वला योजना की मखाद पीबा गैस कनेक्शन ngasi हराउरौद लेबा खुंद्राकपम जिला परिषद मेंबर टीएच अंगौबी देवी की युमदा यंथोखरे यंथोपगी थौरमदुदा एनआईडीपी की एग्जीक्यूटिव मेंबर टीएच मोहेंद्रो हराउरौ तांखम की प्रधान एल कुलचंद्र खुंद्राकपम केंद्र एनआईडीपी की सेक्रेटरी एडमिनिस्ट्रेशन एम इंगो प्रेसिडेंट के ब्रुजेंसु सरुक्याखी भारतीय जनता पार्टी की लुचिंगबा जाना संघ की प्रेसिडेंट लेखिद्रबा पंडित दीनदयाल उपाध्याय के चामगा हुम सुबा मपोकुमोन बीजेपी थौबाल डिस्ट्रिक्ट सिंधुना डिस्ट्रिक्ट असि पार्टी ऑफिस पांथोखरे थौरम की सरुकमोइना डिस्ट्रिक्ट प्रेसिडेंट एल देबेन लुचिंगदुना पार्टी की थौमी सिंगना पंडित दीनदयाल उपाध्याय की फोटोदा हैकलेका तमदुना इकाई खुमना बोटके अमदी खोंगजोम खेबचिंगदा लैबा पौना प्रजवासी खुबम सेंगदोकपगा लोइना हैलेका तुना इकाई खुमना बोटके थौरमदुगा मरी लेना डिस्ट्रिक्ट पार्टी प्रेसिडेंट एल देवेन्ना लुचिंगबा दीनदयाल उपाध्यायबु इकाई खुमनबा ओइना भारत की मफम कयादा लैरिबा लेबाक निंगबा लुचिंगबा कयागी मितम सिंग कोइबा लुनाना थंबा हाइबा पार्टी की पांडम की सरुक अमोइना डिस्ट्रिक्ट असिदसु पांगथोकपनि हाइखी अमरोमदा जिरीबाम भारतीय जनता पार्टी मंडल की प्रेसिडेंट इंचार्ज ई सामोर सिंह लुचिंगदुना लैखिद्रबा लुचिंगबा पंडित दीनदयाल उपाध्याय के चामगा हुम सुबा मपोकुमोन थौरंग मरी लेना जिरीबाम की बाबूपुरादा लैबा मणिपुर की लमयानबा जननेता हिजम इरावत की मितमदसु जिरीबाम म्युनिसिपालिटी के मेंबर सिंह अमदे बीजेपी की वाका सिंगना मैरा थौमै खतुना इकाई खुमना बोटके थौरंग मरी लेना जिरीबाम बीजेपी मंडल की प्रेसिडेंट इंचार्ज ई सामोर सिंहना पंडित दीनदयाल उपाध्याय के चामगा हुम सुबा मपोकुमोन थौरंग मरी लेना मियाम की लुचिंगबा लमयानबा जननेता हिजम इरावतबु इकाई खुमनबा उतपा ओइना हैकत लेकत तंबगी थौरम असी पांगथोकपनि हाइकी सेप्टेम्बर की तारीख 15 पंडित दीनदयाल उपाध्याय की चामगा हुम सुबा मपोकुमोनगा मरी लेना जिरीबाम बीजेपी मंडलना अखोई इरमदम मसीगी जननेता इरावत की सक्तम असिदा अखोइना मेकुप मैरा हई लेकत्तुना मसीगी थौरम असी पांगथोकजबा हौजिक मालेमदा थेंगनरिबा प्लास्टिक इश्यू सिंग असी खरदा ओइरबसु कनबा ngamnaba hayeng churachandpurda leiba Raven College sta Saindur Enviro na sinduna Manipurda hanba oina SE Organic Bag launch tawragani haina Saindur Enviro gi co-founder amadi director Vivek Kumar na phongdokre ngasi Manipur Press Club ta pangthokiba pawgi mifam amada mahakna makha taraduna SE Organic Bag asi North East ta hanba oina Meghalaya da launch tawkre makhatana Assam amadi Nagaland da launch tawgani हाइरिबा SE बैग असी प्लास्टिक पॉल्यूशन सॉल्यूशन प्रॉब्लम एंड सॉल्यूशन हाइबा पांडम अमगे मखादा लॉन्च तौबनी बैग असी चादा 100% कंपोस्टेबल ओइबा बैग नि अमदे ऑर्गेनिक रिसोर्सेस सिंगदगी साबनी कंपोस्ट तौबा मतमदा नुमित चामगा मरी फुखप चंगी हाइकी लॉन्च तौरबा मतुंग कैथेलदा लुपा मंगागी मखादा लाइन फंगलगने मणिपुर गी मियामना साइंडुर एनवायरो न पाइखलकलिबा खोंथांग असिदा सपोर्ट तौबिदुना अमतोइना प्लास्टिक की प्रॉब्लम असी थेंगनमिनसी हाइकी I'm very happy to inform you all that tomorrow at Raven College we will be launching SE Organic Bag. My dear friends, SE Organic Bag is 100% compostable bag and is a promising solution
to plastic pollution. SE organic bag is made up of PLA derived from renewable resources, cassava and sugarcane to name, and that's 100% compostable. Will get composted under compostable conditions in maximum of 180 days. Our bags are certified by CPCB, Government of India, and also compliant with ISO 17088, that is the compostable standards. Maitai Singi Puariga Sagon Aduna Laklaba, Mapam Ama Oriba, Sagolban Tangapat the Ladiba, the Tangapat Restaurant and Departmental Store, Naihak Awa Potafam Ama Oibata Natana, Restaurant Manung the Yaujariba, inbuilt departmental store da Adomgi household items sing soup Hambiragani. Veg amadi non-veg ki menu items sing na adom gi taste bud to satisfy oheliba menu items sing enjoy to view. Amadi Tangapat ki view enjoy to view. Langston Biraksi, the Tangapat Restaurant and Departmental Store. Break metung da mayam taram nok chori makadaba pauda. Hauki bachahi lising ani taratruki December kulhumdoi amadi kuntramathoida PWD na thabak haidokuna kaba huramlaba employees sing numit taramangani gi manungda rejoin tahondrabadi Bharat ki Prime Minister amadi Home Minister da aiba waka cherol thabayawna akanba khongjang kaya changsilagani haina newly appointed PWD Employee Association lising ani taratarukna lengakta cheksinwa thamlakle ngasi Manipur Press Club ta pangthokiba paugi mifam amada association asigi president Y Chandrasekhar na June gi kuntarukta rejoin tawro haina haikrabasu lengakna tumina leisinba amadi sarkarna aranba tahanduna namsinduna thambiba sipende masi employees singna yabangamloi haiki Pandit Din Dayal Upadhyay ki chamaga hum suma mapokumon thoranga mari lenna Intellectual Forum of North East na sinduna Water Crisis in Manipur Issues and Intervention haiba hiramda nomagi oiba khananenabagi mifamama ngasi ahanba Manipur Rifles ki banquet hall da pangthokre Tongan ba loisang singdagi lakpa akhang ahi kyana saruk yaduna pangthokiba thawramaduda wangangnaduna Works Minister TH Biswajatna ngasi malemga ing asagi khalda chauna kaiba lakpadagi nongju nungsa chang nairaktabadagi mioiba khunaina achauba awaba ma mayoknari masi malemgi oina achauba issue ama oirakle ngasi lamdam asidasu ikangi awaba chaitheng fanglibani masi karidagi oirakpano haibadu khanthaba matam oire serasida sabagi chang nongmagi hengalakle Laibak Pabadi Sabadagi Misimina Yaudaba Sini Hairaduna, Aikoina Umang Wamang Lepalaitana, Koktok Padagi, Nasi Sigum Asigum Laba Mahausagi Awaba Chaitingasi, Nang Libani Haiba, Aikoi Kudimagna Kantaba Matamoire Haiki. And I going to sing a Havasi, according to Yamari Lepa, social problem, Punya level, the socio-economic, the Masi Yamari level. According to sing Tadre, drought to a social or problem or in because one of the machine grade effect or Kahakanda, a social economic effect or a Machina, a Pami, Havia, agriculture, Latamutans, the Kusani, a guy like the but with deficit may I say. Sinakarino overall the machine rent deficit effect or say 70 agricultural block effect. Deaf Welfare Organization Manipur Amadi All Manipur Association of the Deaf and Mute na Sinduna with sign language and everyone is included Haibatimda Humfunithoi Suba International Day of Sign Language ki thoram pangthokre ngasi Manipur Press Club ta pangthokiba thoramadu gi saruka moina silent rally ma suchatki thoramadu da saru yakiba Social Welfare Department gi Deputy Secretary Banti Ningthozamna lol thoktraba amadi na sutathiraba miyoi singasi khunai asida leiba micham mayamga karida sukhena balaite Micham mayamna tauba ngamba khudingmak makoi su tauba ngame maramaduna miyamna makoi busu manaba mitiyeng da yengbaga loinana makoi gi hingbagi hakadu pifam thoi haiki ngasi nimisida akoina mayamna thamningba kano sidi akoina na ta da misina mayam gi mirakta pun matamda koni yam hangoi ni kai ni yumni tholaga pulapa matamda wa mina wa harapada ta hongdra ganda ta dan khumda base mina mi ya de koi nan karem na biba kat koi nongna biba adumone na khanba amasimba koi samaj leri ba masim ta koina to honing da bang message thamjage aroi beda koi mi khidmang na koi wang ngam haibe smaina koi mi khidmang na koi deep in mid ki moi ki tawri ba paw phongno disner ba sign language se masi mayam pulap haimina si hai wa phum thamjage
Hauzik paliba lengaga sigi luchingba simbagi lalong chathariba sina state asida kanaba karisu purakpa ngamloi matam manghanba oina thokani makhatana Chief Minister N Birena luchingba lengaga si makhatana sawatkhigani haina Thanlon Assembly Constituency gi MLA Bungjagen Baltena ngasi Manipur Press Club ta paumi singa unaba amada phongdokhrei mahakna makhataraduna Chief Minister N Birena luchingba lengaga sina paikhalakliba thabak thoram kaya si masak khangbiduna Best Chief Minister ge award khusinarkiba laikhrabani amadi Chief Minister nasu state asigi chawkhat thorang kayada hena thawa yauna paikhalakani haina makhatana phongdoki. The central leaders of the party have a full confidence in the leadership of Mr. Biren Singh, Honorable Chief Minister, and I will not act against the present leadership of state government and direction of the high command of the parties. The present political crisis is just wastage of available time of the elected member and the public representatives. This political crisis will not bring any prosperous to the state and for the Nasinung til pungani makhairom taba matamda Sagolban Thangapat mapanda laiba Khumbong mayum Tomchau kauba miyoi amagi yumgi loinana laiba bharagi ka taret electric short circuit tagi haurakpa oigani haina chingnaba maina chakrei mai chaklakpaduda lanthum kaya amangata thokibata natana mahiroi singi certificate amadi maru oiba che chang sel oina lupa lising yankhai mathoi amusu yaukre haina baragi ka ta laiba Radha Ningombamna nungaitaba phongdorpa loinana thawdogasi thoke haibagi pau fire service ta pikraba matung fire service ki kangbu minute kun thengthana mafamadu da yaurki haiki ngasigi maise kano dagi akoi sum satfam gali pareng mangon pareng haidare ko adudagi electric dagi hawba mai oigadra khalle adu aina direct u hawdre pulap sa leirameba mathak kano gali pareng do Nakalamaromda Imphal East District ki Irelbung Police Station ki manung chanba Kiamgai Makhala kaida ngarang numidang yum ama maina chakpagi thogdokta chaurakna lupa lakh 15 romgi malchang amangata thokhrei maina chakraba yum adu MD Jakaria Hussain amadi mahaki manau nipa MD Julfikar Ali apokpa laikhidraba Junab Ali ani gini makhoi ani cheki yum adu da machil manau makhoi ani puna leiminabani mai adu Jakaria gi tumfam kadigi haurakibani hairi Thawdok thofung lagi fangba paugi matung inadi ngarang numidang pung 3 makhairom tarakpa duaida MD Jakaria gi loina bina chaksang dagi first floor da laiba mahaki kada changge tawbada mai chaklag mai khu kadun leiramba thengnarakibani mahakna laubadagi lekai gi miyam chensinaraktuna mai adu kanna bohonaki adu mai haurakfam oiriba Jakaria gi tumfam ka loina na thangnaba machil manau ani gi apunba waiting room gi ka hena mai chakpana han khiduna ka adu da laiba malchang sing kanba ngamkhide Kodakta Imphal Fire Service ta pau pibadagi panthaba tawdana fire service ki fire tender gari ani laktuna mai chakpa du kanbada mateng pangkhi miyam amadi fire service ki kambuna matam chana lakpadagi ka hena amangata thokadabadagi di kanbangam hore mai chakpa du da sale sana Godrej Almira na chingba polam singyawna chaurakna lupa lakh 15 romgi oigatawba lanthum amangata thokhi hairi ngasi numiding bamatung pung amarom tarakpa duaida Yaripok Police ki nupi police ki ASI W Sofiana luchingba kangbu amuna Yaripok bamon laikai gi akoibada frisking amasung checking chathabada Yaripok bamon laikai lai harau fam manaktagi nupi ama OPM KG ama kona na fagat khrei farba miyo yadugi mamingna Kim Baifai chahini fumdoi mapuroiba menlun Baifai kawi nongpok sekmai police station manung chanba Saijang Faijenbang village tagine Farba miyo yadugi mathakta Yaripok police station da case ama lokhutkrei Bharat Sarkar na miyambu nada yektana laina ba paikhatpa Swachh SHG Pariwar Day ki makhada Kumbi Municipal Council na sinduna nomagi oiba free health checkup camp amasung health awareness program ama ngasi Kumbi Sandong Upper Primary School ising chaiba ground da pangthokhrei Camp aduga mari leinana program adugi publicity and propaganda secretary WC Pobichan Luwangna hariba de sigi makhada Kumbi ward number 1 dagi 9 fawda laiba self help group homfu gi manungda lairiba miyoi chamanga henbada kanaba pinanaba ngasigi camp asi pangthokpani haiki health checkup aduda chaurakna miyoi chamanga rom yengki Kumbi PHC gi MO in charge Dr. TH Sawan Kumar Kumbi PHC gi MO Ayush Dr. N Iravat MO Dr. KH Bishorjit Health and Wellness Center Kumbi Awangi Community Health Officer AK Sosma Debina Makhal Makha Kayagi
laina sing yengkibaga loinana mathau taba hidak sing su lemna yenthoki Ayushman Bharat Divas Kamari Lendana District Health Society Technopal District Nasinduna ngasi More Hospital da free health camp ama pangthokre health camp atuda awareness screening of non-communicable diseases leprosy TB ABPM JAY free sugar test hypertension na chingba sing lemna test toki camp atuda medicine dental NCD department gi doctor kayana anaba sing layengki camp atuda chawrakna miyo yangkhai rom lemna layengki baga loina hidak langthak suyan thoki Nakalamoramda Ayushman Bharat Divas Kamari Lenana ngarang District Health Society Technopal District na Laivi Village da su lem na layeng bagi thabak pakthoki Faidinga Bazar da leiba Asha Kamal Agrobate Private Limited na sindana nongmagi oiba chengum thabagi training program ama ngasi lamsang kendra gi manung chanba Tendoyan Community Hall da pangthokre Manipur gi tonganba mafam singdagi lakpa Farmers Interested Group FIG gi leader Chani Romna saruk yakiba thoramaduda Trainee Singda Chengum Maru KG Lisingani Amadi Chengum Thabada Changba Machak Sing Lemni Thoki. Thoramadu da Wangang Laduna Asha Kamal Agrobate Private Limited ke Managing Director Ajit Kumar Hairang Khongzamna Lamdamasida Mangduna Ladiba Labuk Lamhang Singbu Manama Sing Thaduna Amadi Taduna Manglagadaba Charu Uhai Wahai Maru Marang Singbu Sel on Thuktuna Lamdam Singi Semit on Chakotpada Mateng Pangnabagi Pandamda Changsilakpa Khongzang gi Sargamoina Chengum Thabagi Thoramasi Pangthokpane Farmer Singna Chengum gi pothok puthok laba matungda mapan leibak singda yonabasu company asina thaudang lawgani Asa Kamal Private Limited na Farmers and Buyers Exhibition amasu athuba matamda pangthok tamba thaurang tauri hairaduna Chengum gi pothok khwaidagi yamna puthokpa FIG da lupa lakh ama aduga Chengum thaba loikraba matung season akiba charu yamna paisilamba FIG dana lupa lising taragi mana pigani haiki Aina Thinkraba Lalholu People's Liberation Army PLA gi Nifumathoi Suba Mapok Kumon Thoram Pangthokre Mapok Kumon Thoram asi ngasi lup asigi General Headquarter Tactical Command Strategic Command 252 Mobile Battalion Atai Lanmi gi Unit Department Station Singloinana Party gi Central Video SR1 SR2 SR3 SR4 gi mafam singda party gi firal da ikai khumnaba utpa amadi ima laiba ki damak thawai kat khaba thau basingi mafam da kok nonduna ikai khumnaba utuna chinglemna pangthoke loinana party gi Central Video gi makha da laiba 4 6 8 amadi 10 suba division singda laiba department khuding makna laibak miyam ga loinana star yauba firal amadi PLA gi angangba thawan michak sing thetuna Manipur gi mafam sinba thungna PLA gi Nifumathoi Suba Mapokumon Thoram pangthoke loinana Manipur miyam gi ning tamba hanjinna bagi damak lepalaitana changsiliba ning tam lanjang asida mangjil thana thawai kathoktuna laklaba miyam gi ning tam lanmi People's Liberation Army gi Nifumathoi Suba Mapokumon ga marilena RPF ki President Irengbam Chaurena Manipur gi miyam da yaifu paujel piki hairi Chatliba Thasigi Kunmari da Manipur Police Commando na Pangai Bazar dagi fare hariba Lalholup amagi ming sizinariba Pongdong Bam Maikai dagi Wangkai Mayum Sanjoy Chahini Futaruk Apokpa W Ibobi Amade Andro Laitan Pokpi dagi Chingakam Subas Chahi Kuntaruk Apokpa CH Sanatomba Haiba Miyoy Aniasi NRFM ga Karigumba Hiram Amata da Mari Lena de Amasung KCP NRFM Haibalup Laite Haina Aina Thinkraba Lalholup National Revolutionary Front Manipur Information and Publicity Secretary Sana Jauba Maitaina Thadorpa Cherolamana Hairakli Paugi Marthana Tema Break Amalauzari Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 56601 or 0385245211. Authorized dealer, Kirloskar Gensets. Break matungda makataba pau pizari. Aiba singna iraga thamlamliba lairik kayasi mani muktadagi hena mamal yami haina kumbi kendragi MLA S Birana Fongdokre wafamasi ngarang ibudau ising chaiba harau thelda pangthokiba poirei kumhau khorjai lup kumbi safung bagaloina wahengbam yai masingna iba famung famangda haina mingthonba upanyas phongba amadi saireng saidinabagi tawram amada
अथोइबा मिथुंगलेंगी वारोल पिरदुना हाइकिबने महाकना मखा तारदुना अयिबसिंगना वाखलना खंजिलगा मिदना उबो फंगद्रबा वाखल लौसिंग कया इथोक्तुना तुंगी मिरोल गिदमक लन ओइगदोरिबने मदुना फजबा पुवारी सेमगलकपदा मतेंग पांगदोरिबने मसिदा इमुंग मनुंगी मियोय सिंगनसु सौगपियो अमदि अयिबसिंगबु हक्चांग फना लेबियो हाइकी से माके थोरकपसे यामना फबनी हाइदना याम संकाजरी माने कीबा असे कोई समाज असिदा तुंगा हौजिक अमसु हौजिकि मिरोन अदुगा समाज तुंगी मिरोनदा काना हौगदबा पोट अमनी हाइना ने थमजगे थौरमदुदा सरुक याकिबा कुंबीदगी सोशल वर्कर बॉबी जेम्स वाहिंबमना अखोई मैतई सिंगसी पुवारीबु यामना थवैदबा लाइथोकनबा मियोय कांगलुपने मिटोपकी पुवारीदी नई नई खंगी मसिमकना चौखटपगी मनिंग हन्नबगी अचौब मरम अमसु ओइरी मरम अदुना अहोब कयासी पुथोक्तुना अमदि मेनसिंदुना चौखटप खुनाय अमा ओहेनबदा अयिबगी थौदांग याउदबा यादे हाइकी मालेमगी ओइना अयिंग असागी खल काइथरक्लिबा सिदगी खरदा ओइरबसु कनबदा मतेंग ओइनबगी वाखलोंदा अपुनबा तेंबांग लूप अमदि एसोसिएशन ऑफ इंडिपेंडेंट माइंड्स न खुसमनदुना ngasi wakhada laiba baruni chingkhongda u chara kaya thakre thoramadu saru yakiba singna ngasi malem gi oina inga sa kaitharakliba sida kharadang oirabasu kanba ngamlabadi haibagi pandamda u chara sing thabagi thoramasi pangthokpane lamdam sida laiba mipum khudimakna su u thabagi thoram sida thawa yausilabadi miyamda kana bakaya piba ngamgani haiki Kontra mapan suba tal amadi rajmel fangnabagi thoramama ngasi khurai thangjam laikai da laiba thangjam mandap to pangthokre Prachyanata Sankirtan Samaj Khurai Thangjam Laikai na sendana pangthokpa thoramatuda Wangkhai Kendra ge MLA Okram Henry Ketigau Kendra ge MLA N Indrajit Yapokpi Nahakpam Ibecha su sarukya ki Sankirtanagi Guru Singda Kachaba Talamadi Rasmel Fangnabaduda Nata Isai Cholom amadi pungda masak nairaba Guru Okumda Ikai Kumna Botuna Khodolpot Singh Supiki Chief Guest Oikiba MLA O Henry na haikibada Matamamada miyamna pamnaramba amadi khangnaramba talamadi rasmelasi ngasigi mirolna khangba tangai fade ahal oiraba sing asibu ikai khumnabu utpa amadi chatna loncha sing takpi tambiba yam tangai fade haujik lairiba amadi lai oikraba oja guru sing khoina ningsingba yamna tangai fade haiki han singsiga dum phaminaraga so sigi niti niyom singje khoina pangkhang khangdana pangtau tawba yade haiba singsi ahana mansingya takpi tambi bai tar smaina tawba sem la phai tar akhoina haibdi tawri badu kari no haibadu niyom chumna takpi reidana aduna soyenga mayam singse kaida kaidaraga di kai soi haibse ahana mansingna smaina takpi tambi bagi oina smaina chai pangthui base yam la phai tar Sekmizing to Kodak HL Jeep Taxi Service Association, Hiang Khong to Imphal Auto Magic Service Association, Kodak HL to Imphal Magic Service Association, Amadi Komla Khong to Imphal Magic Service Association, Hariba Association Mari Asina Punsinduna, Sekmizing to Kodak HL to Rel Wangma, Kangluki Lambi Sidagi Hauraga, Matam Kaktana. Kaukripan Bayabadi Haukiba Tha Hungi Mamanga Local Authority na Lakliba Chahili Singani Kungi February Tha Fabuda. Lambi clear ohengani hairam laga thabak ton thork tabagi khongthang asi lawrak pani haina khongjang jang siliba miyo yamana phongdoraki ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯍꯥꯞꯄꯦ ꯋꯥꯆꯞꯇ ꯊꯥꯒꯠꯂꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯦ ꯃꯣꯏ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯔꯦ ꯑꯗꯨ ꯂꯥꯛꯇꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤꯒꯤ ꯑꯣꯏꯕ ꯃꯇꯝꯗꯨ ꯃꯣꯏꯅ ꯇꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯥꯛꯄ ꯌꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯞ ꯆꯥꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯝꯁꯤꯜꯂ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯣꯡꯕꯤꯒꯅꯤ Mapan Suba Sector Assam Rifles ki Taruk Suba Assam Rifles Sinduna Thasigi Kulhumdoidigi Chatharakiba State Level Archery Competition Lisingani Taramapan Loisingkre Ngasi Loisinba Numita Pangtukiba Finals 10 of the Indian Round Men's Category da L Milanna Gold M Bikasna Silver Amadi S Robert na Bronze Loki Indian Round Women's Category Yoina M Baby na Gold Irom Abesana na Silver Aduga L Sofia na Bronze Loki Compound Round Boys Category da S Ramakanta na Gold M Bikram na Silver
N Malengambana bronze aduga compound round women da S.S. Manoramana gold, L Dulina na silver, T Susitrana bronze medal loke. Recurve round men's category da N Amarjitna gold, N Malengambana silver, N Parithoina bronze amade. Recurve round women's category da L Simana gold, P Jennifer na silver, P Hais Lumilana bronze mana loke. Tauramaduga mari lenana Mapan Suba AR gi Deputy DIG Siddhartha Chandrana Lamdamasigi Miyam gi marup oiriba Assam Rifles na law and order ngakpa khakta natana sports ki powerhouse ama oiriba Manipur gi inkhalakliba sanaroi kyabo pungning thokatpa pame masimangna Mapan Suba sector Assam Rifles na sinduna archery competition ase pangthokpani haiki. Manipur is a state which has given birth to lot many sports women and men who've done tremendously well for the country. We also promote sports and other such activities amongst the youth in Manipur, so that Manipur produces more and more sportswomen and sportsmen who further go on and do well for the country and within the country as well as abroad. Chhattisgarh Amateur Bodybuilding Association na senduna thasi gi kunithoida Chhattisgarh gi Konung Raipurda pangthokiba 28 Suba National Federation Cup Bodybuilder Championship lisingani taramapanda Manipur Amateur Bodybuilder Association Mabagi Lamjing Makhada Manipur State ki mahut senduna sarukyaruba sanaroi singna medal manga lawrapangam khrei Manipur gi medal lawrakraba bodybuilder sanaroi sing adudi KBB Gym Teragi Soraisham Priyankana medium group ta gold aduga Group asimaktada lifestyle gym Sangaipuro gi Maibam Ronald na silver loke. Tall group ta Lamyanba gym Yairipok top chingthagi Khangembam Samananda na gold lobangam Championship aduda KBB gym gi Priyankana most muscular gi title lobangam bada natana men physique open da su ahum subataduna bronze medal amasu lobangam lake. Federation Cup Championship aduda Manipur gi team oina RK Harshamna team manager aduga TH Rajiv na team coach oina sargyake. Loinana Manipur team na ngarang Imphal da yorakpada airport ta amadi lekai da miyamna oktuna harau nungai ba phongdoki haina Manipur Amateur Bodybuilder Association ge Publicity Secretary Laitozam Noren na thadorakpa cherol mana phongdoraklei ngasirung til phone ke ba pauche singda kari maru e pawyo ke ba habdu myam puna khamina se Kanglei Paki Mera NSN Iron Gilusingba Muivagi Ofumna Manipura Soningai Oide Biren Levak Siginamata Katokraba Atho Wissing Mufamda Chief Minister Birena Ikai Kumna Utkre Drugs Sava Mui Trom Repagakre Moirangda Yum Kara Sing Tundinkre Water Crisis Kimaramda Kanana Pantokre Pandam Center Gi Leaders Singna N Biren Sinona Bafum Leremdre Lusingba Singatabani Haina Makok Chinglamba MLA Ama Lusingba Sindokpa Yanindaba Maikaida Lepkre Lusingba Sinbagi Lal Losilakle. Miam Ginimit, Chingi Lusingba Singinimit, Nambul Turen Sakapagi Tabuk Leploy, Loktak Power Sanganaba Sentana, Lukpak Cross Sama Tadar Lagani, Chief Minister. Lengaki Pamnaiba officers sing Minister Nabu Hyderabadi, Loy Happy Wakal Taduksi, MPP. Indo Naga peace process Loshilu Hagna Naga Sina Kundang Chakre. Kangla Pau, Mitei Seng Tang Libako Naba, Tausil Putolagani, Teresu Pegi Strike Toriba Sing, Loshina Bohonaragani, Ganja Pambi medicinal plant oina tharakpada miyam soloi IM ga central riwarida Tausil Luba Yade Biren. Mumbai gi Atomic Energy Regulation Board ki scientist singna sarkar gi yauna private hospital sing sek tokre. Maina bharagi ka nipan tumna chakre. Aroy bada maru pa mukana. Manipur ke chawko thorang yauna hiram kya center na chada marifu mating piduna lakli haina Union Minister of State for Social Justice and Empowerment Ramdas Atwali na phongdokre Atomic Energy Regulatory Board Mumbai ki scientific team RIMS Hospital da inspection chathagi baga loinana niyam kaina chalairamba x-ray machine sizinaba thingbaga loinana atopa khulai tarasu thinglagani haina warning tawramle Amadi Bharat Sarkar Amadi NSN IM Mani ki marakta chathariba santi gi wari asigi matangda IM gi luchingba muivana phongdoba wafum asina sera sida sokadaba karisu leiti haina Chief Minister and Birena phongdokre
ngasi ko inadi matang aseda Manipuri Paulo Shinjare, Paumi ing tabiri ba mayam punumako, Ashapriya namu kana khurumjare.